Registration तहौदबा मखल खुदिंगी लना स्कूल सिंह थिंगजिलगनी हाइना जोनल एजुकेशन ऑफिसर थौबालना मरी लेनाबसिंगदा खंगलखरे अमदी Security Force na makata na sathakhiba thibu humbagi thabakta Kakching District ki mafam amadagi ID amaga kona na khusukulai sing kaya phagat pangamkhre Khurumjari ISCOM yeng tabiri basingbu taramna okjari hauji pungja sipawgi paw macha khaina pijari Jati gi mapa haina khangnariba Mahatma Gandhi laikhidabagi kumon thoram ama oiriba Martyrs Day thoram ngasi Manipur gi Governor amasung Chief Minister yauna state ki thakta pangthokre Manipur laingang na silaga Imphal gi GM Hall da pangthokhiba thoram aduda Governor Ajay Kumar Bhalana athoiba mithung amasung Chief Minister N Biren na thoram mapu oina saruk yakhi thoram aduda Manipur lainga ki Power Minister Thongam Bisorjit Health Minister Dr. Sapam Ranjan, Water Resource Minister Awangbong Nyumai, Education Minister T.H. Basantakumar, Transport Minister Kasim Basum, CAF and PD Minister L. Susindro, Lainga Kasigi MLA Singaloinana, Civil Amadi, Police Ki Makok Thongba, Official Kayasu Sharuk Yaki. Mahatma Gandhi da Saithaba Isai Ama Thogal Togduna Hogdokiba Martyrs Day gi Thoram Aduda, Governor Ajay Kumar Bhalana Luchingduna, GM Hall Manungda Laiba Mahatma Gandhi gi mitamda haikal laikat tamki. Masiga iroinana Mahatma Gandhi laikhidabagi awaba phongdokpa oina ngaihak tumina leptuna awaba phongdokhi. Thoram aduga mari lainana Chief Minister Nongthongbam Birenna phongdoklambada laibak sinba thungna pangthokba Martyrs Day gi thoram asi Manipur da su Governor amadi Minister sing yauna pangthokpani hairduna numit asina lakpada India amadi Manipur gi miyamda yaphapawzel piki. Mahatma Gandhi gi humdra tare suba laikhidabagi kumona lakpada laibag asigi ningtam ihauda thawaina pontha pi khrabasingi mafamda ikai khumnaba utpu oina ngasi Imphal gi BT Road ta laiba Congress Bhavan da laiba Mahatma Gandhi gi mitamda su laisu katuna ikai khumnaba utpaga loinana Martyrs Day lisingani kunmanga gi thoram pangthokre Manipur Pradesh Congress Committee MPCC na sinduna pangthokhiba achamba thoram aduda CLP leader su oiriba hanagi Chief Minister Okram Ibobi CWC member su oiriba hanagi Deputy Chief Minister Gai Khangam amadi MPCC ki President K Megachandra Luchingduna MPCC ki Minister MLA amadi MP yauna MPCC ki member singna Mahatma Gandhi ki mitamda laisu katuna ikai khumnaba utkhi Thauramga mari lainana CLP leader Okram Ibobina Paumi Singda Phongdokhibada Jati gi mapa haina khangnariba Mahatma Gandhi gi non-violence na matam amagi numit taba laite haina khiba British Empire adubu India dagi tanthokuna laibak asibu ningtamhan khiba mahaki non-violence ke pambai amadi wakhalon adubu ngasidi malem sinba thungna ikai khumnaba ulli Mahaki asigum laba wakhalon asi Congress Party gi oinadi ngasisu ihing hingna laibagumna chap manari laibak miyamna su mahaki wakhalon asibu mataw tamjaningai oi haiki Congress Party ki taraptagi di Congress karmi khuding muttagi pijeningba paujendi mahakna pamjaramba mahaki ideology principle non violence haibase non violence ki maki principle ideology asina prithvi punamakta natana Manipur da hojik sahi ani hajalakadorba violence na maram oidna Manipur da ningkha tamba hangnaga su phangdabaga sapmanana hojik lairiba Manipur gi hingsa si Mahatma Gandhi jina pambiramba violence yaudaba madugi sak upaina koi Manipur si tuna tanti purna ba koi hotna minaba darka woi masi Mahatma Gandhi gi message aduga magi pamjaba principle ideology se masi koi punamagna tabak oina onthoga Manipur da jik sahi ani farkadaraba Manipur gi violence na maram moidna awaba hengnariba mayam punamak singa se masi koi punamag hotna minadna tanti purna ba hotna minasi Mahatma Gandhi ji na pamjaramba mahaki hingsa yaudaba non violence se Manipur ki context di jigla iba taunari ba film Manipur lai film sidi hennabu level oiba haiba tare
कोई पुनमगना होना मिनदना हिंसा याउदना मणिपुर से शांति पुरननबा कोई होना मिनसी हाइबा पाउजेन खसी थमजनिंगनि मणिपुर लेंगांगना ममांग चहिगी नवेंबर 3 ऑफिशियल गैजेट ओइना थोखिबा मणिपुर प्राइवेट स्कूल रजिस्ट्रेशन एंड रेगुलेशन रूल 2023 की मखादा रजिस्ट्रेशन तहोदबा मखल अमतगी लनाई स्कूल सिंग चलिबा एकेडमिक सेक्शन चही हाइबदी इंकुम जाली सिंगनी कुनमंगा कुंतरु की ओइना थिंगजिलगनी हाइना जोनल एजुकेशन ऑफिसर थौबाल आरामबम अनिल कुमार सिंगना खुयेक पिदुना थादोरखिबा ऑफिस मेमोरेंडम अमदा खंगलगली ऑफिस मेमोरेंडम असिगी मतुंग इना हाना लेरमदबा प्राइवेट स्कूल सिंगना रूल्स असिगी सेक्शन 4 की अंडर सब सेक्शन 3 की मखादा मरी लेनबा अथॉरिटी दगी रिकॉग्निशन की अयाबा हाना लौरगा स्कूल हांगदबनी अदुबु मसी पुमनमक असि तौदना जेईओ थौबाल की मनुंगदा लेबा मियोय खरना प्री स्कूल किड सेंटर न सिंगबा हांगदोक्तुना आंगांगसिंग मिंग चलहंदुना चलाइबा थेंगनारे मसी पुमनमक असि येंगलगा मसक खंगदबा प्राइवेट स्कूल सिंग असि हंदकी एकेडमिक सेक्शन असिदगी थिंगजनबा होरगनी हाइना ऑफिस मेमोरेंडम असिदा मखाताना खंगलगली सेक्यूरिटी फोर्स की अपुनबा कांगबु अमना ngasi अयुक कक्सिंग डिस्ट्रिक्ट की वांगू पुलिस स्टेशन की मनुंग चन्ना लेबा चाइरेल खुनौगी चिंगसांग परेंगदा सथखिबा थीबो हुंबा की थबकता आईडी अमगा कोनना मसिंग यामलबा खुसु खुलाई सिंग फागतबा ngamkhre फागलबा खुलाई सिंग अदुदी एसॉल्ट राइफल अमा मरु यावदबा मैगजीन अमगा कोनना 9mm पिस्तौल अमा केजी मंगा रोम लुम्बा आईडी अमा .36 हैंड ग्रेनेड अनि स्मोक सेल अमा टियर स्मोक ग्रेनेड अमा फ्यूज अमदी डिटोनेटर यावबा पैक स्टिक अमा मीटर अहुम लोम सांगबा वायर अमा हेलमेट अमा बीपी बेस अमा जंगल बूट अमा .303 की अहांगबा केस अनि अमदी अहांगबा कार्ट्रिज अमनी हाइरी थौदोक असिगी मतांगदा वांगू पुलिस स्टेशनना केस अमा लौखतुना मखाताना थिजिनबगी थबक चथबा हौरे हाइना पुलिसतगी फंगबा पाउ असिना मखातारी था असिगी जनवरी 19 खुलाई पाइबा लुप अमगी लालमी सिंगा खुथोंगनबगी थौदोक अमदा लैखिद्रबा लोन थिंख्रबा आरपीएफ पीएलए की हेंथोइबना थवाइना पोंथा पीखिबदा रिवोल्यूशनरी पीपल्स फ्रंट आरपीएफ अमदी मसिगी लालमी पीएलए ना इकाय खुमनबा उत्पगा लोइनना लैखिद्रबगी इमुंग मनुंग सागै नातै मरुमपांग सिंगी अवाबदसु सरुक यारी हाइना लुप असिगी असिस्टेंट सेक्रेटरी पब्लिसिटी बंकिमना थादोरकबा चेरोल अमदा खंगलगली चेरोल असिना मखा तारदुना अथौबा मरुप हेंथोइबगी कथोकपगी थौनाबु मसक खंगबोइना महांगना लैखिद्रबा मतुंगदा सेकेंड लेफ्टिनेंट की रैंक पीदुना इकाय खुमनबा उल्ली सेकेंड लेफ्टिनेंट हेंथोइबा युंगी मिंग सलाम गानबा मैतै लैफम कोमनाव मखा लेकाय कक्सिंग डिस्ट्रिक्ट अपोकपा अमदी अपोकपीगी मिंग सलाम इनाउबी मैतै अमदी सलाम ओंबी इबेचा लैमगी मचा अहुंगी मनुंगदा इटोन तोनबने मरुप असिना लुप असिदा यावरकपा मतमदा इमा लैबागना मिखा पोना लैरिबा असिबु मनिंग तमहन्नबगीदमक्ता निंगतम लान असिदा यावरकपनि हाइना फोंदोगलमी सेकेंड लेफ्टिनेंट हेंथोइबा बेसिक मिलिटरी ट्रेनिंग दा मसा खिंगबा तौथोरकपदा मचु ताबा अमसुंग थोइदोगना हैथोइ सिंथोइबदा ट्रेनिंग इंस्ट्रक्टर ओइना बखंदुना इंस्ट्रक्टर कोर्स फंगलबा मतुंगदा इंस्ट्रक्टर ओइना पीएलए की ट्रेनिंग सेंटर दा अनौबा निंगतम लानी सिंग ताकपी तंगबिरमखि सेकेंड लेफ्टिनेंट हेंथोइबा यामनि इंगतप्पा मथौदा पुंगिंग जंगबा मथक थोंगबा सिंगी याथंग सेन इंजाबा अहलमन सिंगबु नोंगना सत्पा पार्टी की याथंगबु लुमना लौदुना थौदांग यारंबा यावलोय अमनि हाइना सिंथारदुना लैखिद्रबा अथौबगी थवाइना मणिपुर इमा की तंपाक्ता इंगना चिंगना पोथादुना लैबा ओयरसनु हाइना फोंदोरगली हौखिबा चाही कुमजाली सिंगनी कुनमरी की जनवरी तांग 19 इम्फाल वेस्ट डिस्ट्रिक्ट की कदांगबन चिंगदा कुकी मिलिटेंट सिंगना खुथोंगनाबदा अरोइबा मिकुप फावबा लांथेंगनरमलगा मरिबाग मफुर की ngapi maribak mapurok ki damakta thawaina pontha pikhiba arambai tengol unit 18 gi athauba mapari Michael Depp amadi khaba makhoi ani leiron chankhiba chahi ama mapung pharakpaga iroinana arambai tengol unit 18 amadi yungi mioi singna ngasi kadangban chingkhongda leiba athauba singi ningsing phurada hailai katpaga loinana athauba ani gi mamingda u chara thabagi thoram ama pangthokre
Thauram aduda Arambai Tengol Unit 18 gi Commander Kherson Thaudamna luchingduna athauba singi maphamda hailai katuna ikai khumnaba utpaga loinana Tengoloi singna minute ani 2 minute leptuna awaba phongdokhi Thauram aduga mari lainana Commander Kherson Thaudamna phongdokhibada athauba Michael Dev amadi khabana hinglingai matamda mama leibaki damakta hona jaramba pumnamak ngasigi mirol amadi tungi mirol na ningsingduna adumak lehoragani masagi ni haiba pumnamak kathoklaga Maraibak Mapurukki damakta numit aduda makhoi anina khulngakpa chamina khiba Tengoloi kayagi thawai kalam laba matungda yengnaba kuki militant singa aroiba mikup phawba lan thengnaramlaga thawaina pontha pi khibani makhoi anigi thauna Maraibak Mapuruk nungsijabagi hul amadi kat khiba ikhenglem na mangloi numit asina lakpada athauba ani buning singduna laikhitraba athauba anigi maphamda Arambai Tengolna laimana amumamtang oirabasu kachabani haiki Northeastern Council Silongna sponsor tawduna Department of Mass Communication Manipur University amadi Nivea Consultancy Private Limited anina sinduna Empowering Voices in Northeast India, a social dialogue on ethical journalism for a vibrant future in the region haiba hiramda numit nini ki oiba national conference ngasi Manipur University gi court hall da hogdokre Thauramduda Manipur University gi Vice Chancellor Professor N. Lokendra Singhna athoiba mithunglen Nivea Consultancy Private Limited ki Chairman Professor N. Iravanta Singhna Thauram Mapu amadi School of Social Science Manipur University gi Dean Professor L. Memcha Arunachal Pradesh ki Department of Journalism and Mass Communication Rajiv Gandhi University gi Head Professor Khaba Kabi Northeastern Council Shillong gi Director IPR Ajay Parasar Northeastern Council Shillong gi Planning Research Officer Ningthaujam Ajit Singhna akhannaba mithunglen sing oina saruk yakhi Thauram asiga mari lainana Nivea Consultancy Private Limited ki Chairman N. Iravantana phongdokhibada I pau phongba matamda mayek sengna chumna phongba mathau tai haujiki matam asida artificial intelligence laibana achum aran sing phajana khangba ngamli achum aran masak khangna karamna pau puthokani loinana I pau logba matamda hena kanaba pinabagi wakhalonda haurakliba mahairoi singda khangannabagi pandamda numit nini ki national conference asi pangthokpani haiki National Leprosy Eradication Program amadi State Health Society and ISCOM Manipur anina kusamnaduna together let us raise awareness, dispel misconception and ensure that no one affected by leprosy is left behind haiba asida yumpham goiduna observation of anti-leprosy day and sparse leprosy awareness campaign 2025 ngasi lampen patalaiba ima complex ki heritage hall da pangthokre Thauram aduda Regional Institute of Medical Science Imphal gi Medical Superintendent Professor N. Sanjeev Singh State Leprosy Officer NLEP ngapigani NLEP Manipur gi Dr. Salam Bocha amadi Ima Manipur State Branch ki Secretary Dr. Soram Gautam na maru oiba mithunglen oina saruk yakhi Thauram asiga mari lainana Dr. Salam Bocha na phongdokhibada aikhoina leprosy ga sagonariba mioi amagi unchada paiduna yengbada mahak leprosy leire haiba khangba ngamloi amadi anaba asigi hakjangda nabusu phawroi adubu laina asigi layeng pathap chathaba horakpa matamda laina asina soghalliba unchada naba phawrakani masi hidak asigi reaction ni amadi isada anaba phawrakle haiduna hidak chaba leploidabani
Hidak chaba makha tana adumak sathaduna reaction asi matam chana layeng haudrabadi hakchangda deformation lakpasu yai loinana leprosy naduna layeng pathap chathariba mioi amadagi atopa mioi amada laina asi launabagi changdi yamna nemi haiki. Imphal West District ki manungchan na laiba lamdengda ngasi handicap development gi golden jubilee gi mari lainana handicap singda catheter sing yanthokpagi thoram ama pangthokre. Biklan Sahara Samiti Delhi gi makhada pangthokhiba thoram aduda samiti asigi official sing laktuna yengsinki. Ngasi gi silver jubilee thoram asigi saruk ama oina spinal cord soklaba mioi kuntra tarukta assessment assisting device wheelchair tricycle cross amadi catheter sing yanthokhi. Marsina koi CEO rehabilitation oina thaupu bibani aduga aso koi right most extreme right la isna koi Manipur snake ki koi coordinator TS Sarat Singh ni akoi smile na akoi ki celebration se koi pangthok saban chora koi chora kwang si sida mi kya to usiki sma kano si catheter pi basi mi kya mu pi do no kitang ai catheter se koi mi contractor si cha Tamenglong di minipan yauri aduga ataina sigi koi district Valley Dalaiba district singi ai Ming nong ta bi o do ka yu bi no ai gira oh ai Dr. Sapam Jaswanta Singh Chairman Handicap Development Foundation Manipur. Thobal District ki Wangjin Tentha CD Block ki makhada laiba Langathel Gram Panchayat ki senba chahi lisingani kunmari kunmanga gi Panchayat Development Plan gi manungchanna Special Gram Sabha miphamama ngarang Langathel Agri Market seta pangthokre. People's Plan Campaign 2025-26 ka mari lainana agenda ahumda pangthokhiba Special Gram Sabha aduda Langathel Jila Parishad Administrative Committee gi member TH Ibomcha Langathel GP Administrative Committee gi Chairperson S Tomba Langathel GP gi Panchayat Secretary L Manglem amadi GRS W Mausmi su sarugyakhi. Mifam aduda MSPDCL Agriculture, Health, Fishery, Veterinary and Animal Husbandry, Education, PSED, ICDS, RDNPR, amadi CAF, and PD na singba tongan ba department singi mihut singna magi department gi khutangda miyam da piriba kana ba singi lamda wangang duna miyam da khanganki loina na PMAYG gi registration gi matang da su khanganki hairi. BJP Kumbi Mandal na sinduna Kumbi Kendra gi Wangu Tera Khong Gram Panchayat ki polling station 2918 gi miyamna tohon liba thabak thoram singi matangda yauna local MLA na miyamna isingi awaba mayok naraba sing asigi yenglaga khuga turel dagi achauba canal ama tawduna chahi chupa ising phanganduna miyamgi damakta tawrakliba thabak thoram singda apienba poklakpadagi tongan ba political party singda yauramba imung kun mangagi mioi humdra manga MLA S Prem Chandra ga punna jaminaraga ni haiduna BJP gi lengyan yanbagi thoram ama tera khong awang lekaida pangthokre. Thoram duda Kumbi Kendra gi MLA S Prem Chandra BJP Kumbi Mandal gi President Seram Angausna Secretary W Thoiba Kumbi Municipal Council gi Caretaker Chairperson W Priyoranjan amadi atai maroi ba mioi kyasu saruk yakhi. Thoram aduda MLA S Prem Chandra na phongdokhibada Kumbi uyung makhong mini veres tagi kilometer nipan rom sangba canal ama semduna wangu sabal phawba ising piriba ase makhata na wangu naudang khong yaunanaba honabada pumnamaki achauba thaudang lei canal semlakpada manakta leiramba yung kai sokpa yawba sing mateng pangkiba pikhibasu yawkhre hairaduna ngasi phawbada ising puraknaba achauba canal ase hanjen mangarak repairing togduna miyamda ising phanghandaba yade haiduna honariba asida laingaktagi senthang amata laukhide khuga turelda ising lairiba makhai ising phangdaba maphamsingda ising yohonanaba honagani hairaduna thaurang asida miyamsu mateng pangbiu haina appeal tawkhi.
Amdam sibo call bi shono uni. I karak sore repairing tawrije. Dene hoy mama hoy ka hoy karak sore. I 5 times. Mangar sore ko. I si ko an mukti ko mukta buse. I hoji pawba mani program degi amari tongan mi degi lupa mo pawai bisa ni dari lo sulo. Adu hoy sangi se kilometer tari makai nipan ni. Hoy kubi yung hobi degi na. Hoy naw to kong yogo do sabal lan to ko naw to yogo do mati kita ngai re. Yogo do lamgi kita je disebut hai lamgi kita je na boleh degi. Hoy naw to kong jawdri shoy ni yawrani. Lamde ya ko do yawro do ni. Hai ba area kilometer tari nipan sang base. Hoy shoy dena. Ibai sa nakta ising koga ture ising na tat khardi khandre. Koga ture ising ek tat ngai di sida sigi ture musajin do cher haleng smai thamjari. अरोइबदा मरोइबा पाव अमुहना पिजरी भारतीय स्टेट निमित थौरमना लाकपदा गवर्नर अमदी चीफ मिनिस्टरना लुचिंगदुना महात्मा गांधी की मितमदा लैसु कत्तुना इकाय खुमनबा उठ्खरे Registration तहौदबा मखल खुदिंगी लना स्कूल सिंह थिंजलगनी हाइना जोनल एजुकेशन ऑफिसर थौबालना मरी लेनाबा सिंगदा खंगलखरे अमदी सिक्योरिटी फोर्स ना मखाताना सथखिबा थीबो हुंबगी थबक्ता कक्सिंग डिस्ट्रिक्ट की मफम अमदगी आईडी अमगा कोनना खुसु खुलाई कया फागतबा ngamkhre ISCOM na pizaba pungja siphawbagi paw matang swaida loichinjare makha taba pawgi damak ISCOM bumiyeng taduna adumak laibiu